Naharolgi khonjel thoram tabiribasingbu taramna okchari ngasigi thoramda puduna lakchari Chongtham Ranjit Maitaidagi Bigyangi Paudam Haujik tabirasi Bigyangi Paudam ngasi amuk puduna lakchari science review gi saruk ama oina science ki pambaina angang lairik aherna naba anoba technique mi khuding magna magi masana khwaidagi phaba aphawbu ohenningi adubu matau karamna masa sing asi semgadagi haibasi mi ayambana khangdi aduna mama mapa anigi mapalamda tawnariba parenting training changi aigi lengdraba lan haibasi supnagi isa khaktani phana yamna lan laisnu isa amana oktaba guli chaba ni sa chaba yorokpada khuding mangna kamran ngamloi mangkhini karibu kanaruni aduna mama mapagi asengba mamiduni machaduda tariba imung manungda tawnariba chatnariba duni miyamda utliba piklingai matamda yai haiduna thambadagi mana tawningba tawhanbadagi chawraklaba kanda semdokpa yaraktabani pung kumarina saba matamda position lauba satra amana parabasu khuding mangna paribasu chap manai China Japan masana astronaut oiriba sing asisu pung kuntha tokna saba nate masi karigino yenglobada lairik paba matamda systematic oiba mawngda paba amana amadagi henna na bahonabada scientific method technique kaya sinaba systematic reading yauraga paba changi matau asumna lairik paba matamdasu scientific oina paba systematic reading technique sizinaraga paba matamda soidanamaki henba tabani haujik chawkhalakpagi matung inna competition wangnarakbanina lairik paba matamdasu scientist sing asina changyeng tawraga puthorakliba chawkhatlaba leibak singna sinariba systematic reading and reading technique asi sizinaragadi soidanamaki makhoiga manaba natraga henba ngamgani aduna lairik pabagi anauba systematic reading kharadang haijage ahanbada timetable semba anisubada brain exercise haibadi mid brain activation tauba ahum subada reading table and tool semba mari subada balance diet semba manga subada help from other asina singmani ahanbada mi amana pagadoriba adugi timetable sembigadabani ayukki pung 3:49 tabada hawtkani brush tauba amadi atay loiraba matung pung 3:59 satpa lairik paba horom daida minute amatang oirabasu phamungda phamduna khongai chanduna mit uisallaga brain exercise meditation tawgadabani maramdi brain exercise tawdana lairik ekta heavy da pasanbada brain soi maram asi laibana satra satri singna lairik padringaida brain soktanaba meditation hana tawbatai meditation tawba matamda brain da endorphin haiba hormone makal ama songi aduga brain gi growth ahorai brain da wakhal nungaina naba awa ana kahonduna brain growth tawrai amadi lairik paningbagi wakhan phawhalli aduna lairik paramdaida meditation hana tawgadabani meditation loiraga asaba ising glass ama thakaga pung 3 dagi hauraga pung amagi changda lairik pagani science na pibada pung 3 dagi na 3 phawba matam asina 100% pabagi kanaba phangi pung 3 dagi na 9 phawbana 50% khaktama kanaba phangani aduga numidangi matamda pabana supnatagi 30% khaktama kanaba phangani hairi aduna numidang thengna pabagi mahutta ayuk nganna horaga pabana hena pai masi thainagi allamanna ayuk nganna horaga lairik paw hairam libasi masinani lairik paba matamda yamna nungaiba mut amada aina ngasi pagadoribasi karigumba kharadi soidana khanglagani
एग्जामदा मार्क अनीद ओइरबसु फंगनी हाइना यामना खंगनिंगना पाबा हौबिगदबनी मतम अदुदा नंगी ब्रेन दु एक्टिवेट तौरकनी हाइबदी मखों कुप्पा पात्रदा इसिंग हाइजनबदा चंगदबगुम एक्टिवेट तौदबा ब्रेनदा लाइरिक पुंगपादा पाबदा मपुंग फाना चंगबा ngамoi येंगु क्लास दसु ओजानदी फजना ताक्सरिबनी अदुबो फना यामना ताक्सरबसु मकुम हांगदबा एक्टिवेट तौदबनीना ब्रेन दा चंगद्रिबसे अदुननी एग्जाम दा मार्क फंगद्रिबा फेल ओइरिबा वारी फजबा म लीबददी लाइरिक हाइबा हितबा लोइना खंगनी अदुबो असुक फजना ताक्सरिबा लाइरिक तुदी हेक्ता खंगदे नत्रा लोली सु खंगदबा सिनेमा अमा येंगबददी लाइरिक हाइबा हितबा लोइना खंगी काउसु काउदे अदुबो फना हाइबा ओजा अमना ताकबददी लोइना खंगबा ngamde वाफम असिना तोंगाना थमख्रगा फना यामना हाइबा ओजा अमना ताकबा मतमदा सुपनगी 30% कक्तमक चंगबा ngami अदुना 100% ब्रेन दा चंगे हाइरबदी स्कूल दगी युम एक हलकपगा ngasai स्कूल दा तालकपदु अमुक अन्न नैनाबा पाबदा 70% यावगनी अदुगा अमुक मथंगदा रिवाइज तौदुना पाबदा 100% यावगदबनी अदुना para amada yamdrabada ahumlakti hanna पाबा ताई स्कूल दा ओजाना ताकलकपसिंग अदु ब्रेन ना खोमजिल्लगा पुरकलिबनी ब्रेन दा यावरिबसिंग अदु अमुक मफम चाना चाना ब्रेन गी कादा थंबा अमा संगी नत्रगदी काउखिबा ताबनी लाइरिक पाबा मतमदा राइटिंग पेज सिनगदबनी अदुगा नोंगमगी लाइरिक पाबगी टाइमिंग इसिनगनी नोंगमगी इसागी पागदबा टाइम मतम सेट तौगनी मधु सुदबा यादे खनगदबनी लाइरिक निबु हाइरगदी मतम काइथोकपा पामुरोइदबनी येंगु जहाज अमना लुपकदोरिबसी सुपनगी योपी मखुल अमदगी खजिक खजिक योरकपदुननी नोंगमगी खजिक खजिक मांगखिबा मतमदुना एग्जाम ददी माइ पाकपा ngamloidoribani हाइबसी छात्र नखोइना कावरोइदबनी करिसु लैतबा सिनेमा अमा येंगबददी अहिंग तुमदबा ngami अदुगा नंगी पुनसिगी ओइगदोरिबा लाइरिक तु पाबा मतमददी पुंग मापन ताबा मतमदा तुमनिंगदना खखक सिंगी मसिना करमना माइ पाकपा ngamgani मैडम क्यूरी ना हाइरंबा नंगना लाइरिक का मरुप ओइरिबा मखै अकीबा तंथबा सोक्थबा फावरोय नंगबु पुनसिगी माइ पाकपा लंबीदा पुबिगनी हौजिक लाइरिक पाबदा पुंग अमगी चांगदा पाबिगदबनी पानिंगे हाइदुना कंटिन्यूअस पुंगपादा पासनबा यादे टेबल क्लॉक अमा थमलगा पुंग अमा खुदिंगी अलार्म सेट तौदुना थंबिगदबनी अलार्म हेक पिरकपगा हौगतुना 2 मिनट फावबगी ब्रेक अमा लौबिगनी मपानदा थोअगा करिगुंबा अमा चारगा लैसु येंगदुना ब्रेन रिफ्रेश तौननबा होनगदबनी युमदा योकपा हुई हौदोंग जीव पानबसिंगा हक्चांग तेखनबा लाकना फनदुना ngaihak sanabiyu madudagi लाइरिक पाबा चंगलमदाइदा मिटसु सोक्तनबा मिट किसु एक्सरसाइज तौबिगदबनी अखोइना नुंगतिगी लेपतना लाइरिक तुदा मिटना येंगबनीना मिट सोकपा ताबनी अदुना पुंग अमा खुदिंगी पोथाबगी मतमदा मिटसु सोक्तनबा एक्सरसाइज तौगनी हाइबदी खुदोंबी मतोंदु मिट की ममांगदा थमलगा राउंड 5-6 लेथोक लेसन तौगनी अदुगा अमुक असंगबा पांबीदा मिट कुप्तना सेकेंड खरदंग ओरसु येंगदुना लेबियु लाइरिक पाबा मतमदा लाइरिक दगी सेंटीमीटर 9 लापथोगा पागनी अमदी ईगनी मदुना लाइरिक पाबगी दमक्ता अनोप उपलरोय मिटसु सोकलरोय हेरिडिटीगी ओइना सोकपना अमनी मथंगदा लाइरिक कमाइना पागनी अंगांगसा अंगनबा अयुक्ता ngasi स्कूल दा थोकपा लाइरिक सिंग अदु पेरत 9 पागनी स्कूल हलकलगा नुंगथिलदना ngasai स्कूल दा तागलकपा पारादु पेरत 9 अमुक पागदबनी नुमिदांगदना होमवर्क अमदि अतै तौगदबसिंग ईगदबसिंग लोइना तौगनी अदुगा हयेंगी रूटीन खंदोक्तुना थंगनी हौजिक लुम्बु लुम्बु साबा इसिंग थर्मोफ्लास अमदा हापसिनदुना थमलगा ग्लास अमा थकदुना लाइरिक पाबा अमुक हौगनी
ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯃꯊꯧ ꯇꯧꯕꯅꯤꯅ ꯁꯥꯒꯠꯂꯛꯇꯨꯅ ꯄꯦꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯁꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯁꯥꯕ ꯏꯁꯤꯡ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯊꯛꯀꯗꯕꯅꯤ꯫ ꯃꯁꯤꯅ ꯕ꯭ꯔꯦꯟꯗ ꯅꯤꯡꯁꯤꯡꯕ, ꯀꯥꯎꯗꯕ, ꯄꯔꯥ ꯐꯖꯅ ꯐꯥꯕ ꯉꯝꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯅꯥꯔꯚ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯤꯂꯤꯌꯟꯗ ꯌꯥꯎꯔꯤꯕ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯀꯨꯞꯈ꯭ꯔꯕ ꯅꯥꯔꯚ ꯁꯦꯜꯁ ꯑꯁꯤꯗ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯤꯒꯅꯦꯜꯗ ꯑꯣꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯔꯚ ꯁꯦꯜ ꯑꯅꯤ ꯊꯦꯡꯒꯥꯏꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯁꯝꯖꯤꯟꯅꯔꯛꯄ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯗꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯦ, ꯁꯥꯏꯀꯣ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯄꯨꯡ ꯑꯃꯒꯤ ꯆꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯂꯩꯉꯣꯏꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒꯗꯤ ꯂꯣꯏꯅ ꯇꯥꯈꯤꯅꯤ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯒꯗꯤ ꯌꯥꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯀꯥꯎꯒꯜꯂꯤꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯇꯨꯝꯕꯤꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯗꯧꯔꯤꯕ ꯇꯦꯕꯜ, ꯆꯤꯌꯔ ꯑꯁꯤꯁꯨꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯉꯥꯜ ꯐꯖꯅ ꯐꯪꯕ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯃꯤꯠ ꯁꯣꯛꯇꯅꯕ ꯇꯦꯕꯜ ꯑꯗꯨ ꯊꯥꯒꯅꯤ꯫ ꯅꯦꯆꯔꯒꯤ ꯍꯥꯏꯕꯗꯤ ꯃꯉꯥꯜꯅ ꯂꯣꯏꯈ꯭ꯔꯒ ꯄꯥꯕꯅ ꯄꯥꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯌꯥꯔꯤꯕ ꯃꯈꯩ ꯕꯜꯕ ꯊꯥꯜꯂꯒ ꯄꯥꯕꯤꯒꯅꯨ꯫ LED ꯕꯜꯕꯀꯤ ꯃꯉꯥꯜꯗ ꯌꯥꯎꯔꯤꯕ ꯕ꯭ꯂꯨ ꯂꯥꯏꯠ ꯑꯁꯤꯅ ꯃꯤꯠꯀꯤ ꯔꯦꯇꯤꯅꯥ ꯁꯣꯛꯍꯜꯂꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯃꯦꯂꯥꯇꯣꯅꯤꯟ ꯍꯣꯔꯃꯣꯟ ꯁꯨꯡꯕ ꯉꯝꯗꯗꯨꯅ ꯕ꯭ꯔꯦꯟꯗ ꯑꯀꯥꯏꯕ ꯄꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯄꯥꯔꯤꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯪꯕ ꯉꯝꯗꯦ꯫ ꯇꯦꯕꯜꯗꯨ ꯌꯨ ꯁꯦꯞꯀꯤ ꯃꯑꯣꯡꯗ ꯁꯦꯝꯒꯅꯤ꯫ ꯐꯨꯠ 1.5 2ꯗꯒꯤ ꯍꯦꯟꯅ ꯄꯥꯛꯄ ꯌꯥꯗꯦ꯫ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯊꯝꯕ ꯌꯥꯗꯦ꯫ ꯁꯨꯞꯅꯒꯤ ꯄꯥꯅꯕ ꯂꯥꯏꯔꯤꯛ ꯈꯛꯇꯃꯛ ꯊꯝꯒꯅꯤ꯫ ꯇꯦꯕꯜꯒꯤ ꯃꯃꯥꯡꯗ ꯀꯔꯤꯃꯠꯇ ꯊꯝꯕ, ꯐꯛꯂꯥꯡꯗ ꯊꯦꯠꯄꯁꯨ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯃꯃꯥꯡꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯉꯣꯏ, ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯣꯏ, ꯃꯥꯏꯟꯗꯨ ꯗꯥꯏꯚꯔꯠ ꯇꯧꯈꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯕ ꯕ꯭ꯔꯦꯟ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯈꯤꯅꯤ꯫ ꯇꯦꯕꯜ ꯑꯗꯨꯒꯤ ꯌꯦꯠ ꯑꯣꯏꯗ ꯔꯦꯛ ꯁꯦꯝꯒꯅꯤ꯫ ꯑꯣꯏꯗ ꯂꯩꯔꯤꯕ ꯔꯦꯛꯇꯨꯅ ꯂꯥꯏꯔꯤꯛ ꯈꯛꯇꯃꯛ ꯊꯝꯒꯅꯤ, ꯑꯗꯨꯒ ꯌꯦꯠꯇꯅ ꯅꯣꯠꯕꯨꯛ, ꯄꯦꯟ, ꯄꯦꯟꯁꯤꯜ ꯈꯛꯇꯃꯛ ꯊꯝꯒꯅꯤ꯫ ꯄꯥꯔꯝꯗꯥꯏ, ꯏꯔꯝꯗꯥꯏꯗ ꯅꯥꯀꯜ ꯑꯅꯤꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯂꯧꯊꯣꯛꯑꯒ ꯄꯥꯒꯅꯤ, ꯏꯒꯅꯤ, ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯒꯅꯤ꯫ ꯃꯊꯪꯗ ꯐꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯁꯨꯅꯤ꯫ ꯆꯤꯌꯔ ꯑꯗꯨ ꯃꯌꯥꯏꯗ ꯊꯥꯒꯅꯤ, ꯑꯗꯨꯒ ꯁ꯭ꯄꯣꯟꯖ ꯅꯠꯇ꯭ꯔꯒ ꯀꯨꯁꯟ ꯊꯥꯔ ꯐꯝꯒꯅꯤ꯫ ꯃꯁꯤꯅ ꯀꯣꯟꯅ ꯈ꯭ꯋꯥꯡ ꯅꯥꯕ, ꯁꯔꯨ ꯁꯣꯛꯂꯛꯇꯅꯕꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯐꯝꯂꯒ ꯂꯦꯞꯇꯅ ꯄꯥꯔꯛꯄꯅꯤꯅ ꯆꯍꯤ 10 10 ꯂꯩꯔꯒꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ, ꯕꯦꯛꯕꯣꯟ ꯁꯣꯛꯂꯛꯀꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯃꯥꯡ ꯑꯣꯜꯂꯒ ꯄꯥꯅꯤ꯫ ꯑꯣꯟꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯄꯥꯕ ꯌꯥꯗꯦ꯫ ꯁꯥꯏꯟꯁꯅ ꯄ꯭ꯔꯨꯞ ꯇꯧꯔꯦ ꯃꯗꯨꯗꯤ ꯃꯃꯥꯡ ꯑꯣꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ 15% ꯅꯣꯂꯦꯖ ꯍꯦꯟꯀꯠꯂꯤ꯫ ꯃꯊꯪꯗ ꯇꯧꯒꯗꯕꯁꯤ ꯅꯪꯒꯤ ꯈꯣꯡꯗꯨ ꯂꯩꯕꯥꯛꯇ ꯗꯥꯏꯔꯦꯛ ꯊꯝꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯈꯣꯡꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯂꯩꯃꯥꯏꯗ ꯆꯥꯔꯖ ꯑꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯅ ꯇꯦꯕꯜꯒꯤ ꯃꯈꯥꯗ ꯐꯩꯔꯤꯕ ꯎꯗꯨꯗ ꯈꯣꯡ ꯊꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯥꯏꯗ ꯁꯦꯟꯗꯜ ꯇꯣꯡꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯅ ꯄꯥꯒꯅꯤ꯫ ꯄꯥꯕ ꯃꯇꯝꯗ ꯅꯥꯀꯣꯡꯗ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯤꯒꯅꯦꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯕ꯭ꯔꯦꯟꯒꯤ ꯃꯦꯃꯣꯔꯤꯗ ꯆꯪꯈꯤ꯫ ꯑꯗꯨꯅ ꯂꯥꯎꯅ ꯄꯥꯕꯒꯤ ꯀꯥꯟꯅꯕꯁꯤ ꯑꯍꯥꯟꯕꯗ ꯅꯥꯀꯣꯡꯗ ꯔꯦꯀꯣꯔꯗ ꯇꯧꯕ, ꯑꯅꯤꯁꯨꯕꯗ ꯇꯨꯝꯅꯤꯡꯕ ꯐꯒꯅꯤ, ꯑꯍꯨꯝꯁꯨꯕꯗ ꯄ꯭ꯔꯅꯥꯎꯟꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯈꯜꯂꯝꯕ ꯌꯥꯏ, ꯅꯥ ꯄꯪꯕ ꯃꯤꯗꯤ ꯀꯝꯗꯧꯕ? ꯅꯥ ꯄꯪꯕ ꯃꯤꯗꯤ ꯃꯁꯥꯅ ꯄꯥꯕꯗꯨ ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛ ꯁꯝꯅꯕꯅꯤꯅ ꯔꯦꯀꯣꯔꯗ ꯇꯧꯖꯩ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯥꯎꯔꯕ ꯃꯇꯝꯗꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯄꯥꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒꯦ?
ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯁꯤ, ꯃꯤꯠꯅ ꯌꯦꯡꯕ, ꯆꯤꯟꯅ ꯄꯥꯕ, ꯑꯗꯨꯒ ꯅꯥꯀꯣꯡꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯄꯥꯟꯒꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ 5 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯁꯤꯖꯤꯟꯅꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ 6 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯇꯥꯛꯌꯦꯜꯗ ꯂꯩꯕ ꯖꯦꯅꯁ ꯃꯥꯏꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ (GMIꯅ) ꯃꯦꯖꯤꯛ ꯑꯃꯒꯨꯝꯅ ꯑꯉꯥꯡꯁꯤꯡꯅ ꯃꯅꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ, ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯀꯨꯞꯈ꯭ꯔꯕ ꯃꯌꯦꯛ ꯑꯗꯨ ꯐꯥꯎꯕ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯅ ꯄꯥꯕ, ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯃꯅꯝꯒꯤ ꯃꯇꯦꯡꯅ ꯂꯥꯏꯔꯤꯛ ꯍꯥꯡꯇꯣꯛꯇꯅ ꯃꯁꯤꯡ ꯊꯤꯕ, ꯄꯤꯛꯆꯔꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ, ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏ ꯌꯦꯛꯄ, ꯃꯈꯜ ꯀꯌꯥꯒꯤ ꯀꯂꯔ ꯁꯪꯕ, ꯁ꯭ꯀꯤꯟꯅ ꯅꯠꯇ꯭ꯔꯒ ꯈꯨꯠꯅ ꯊꯦꯡꯂꯒ ꯈꯪꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ 6 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯍꯥꯏꯕꯗꯤ ꯃꯥꯏꯟ, ꯋꯥꯈꯜꯅ ꯃꯤꯠꯅ ꯎꯗꯕ ꯃꯐꯝꯗ ꯂꯩꯕ ꯑꯔꯥꯞꯄꯗ ꯂꯩꯕ ꯄꯣꯠꯁꯛ ꯀꯌꯥ ꯌꯦꯡꯗꯅ ꯍꯥꯏꯕ, ꯃꯤꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕ, ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯛꯂꯥꯡꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯏꯕ, ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯑꯉꯛꯄ ꯀꯌꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯐꯥꯎꯕ ꯃꯤꯁꯤꯡꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯐꯥꯎꯕ ꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯔꯥꯏꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯌꯦꯡꯉꯨ, ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯄꯤꯗ ꯑꯁꯤ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ 220 ꯋꯥꯔꯗ ꯄꯔ ꯃꯤꯅꯠꯅꯤ, ꯑꯗꯨꯒ ꯁꯥꯏꯟꯁꯀꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯒ ꯄꯥꯕꯗ 1200 ꯋꯥꯔꯗ ꯄꯔ ꯃꯤꯅꯠꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯁꯦꯟꯇꯔꯗ GMIꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯔꯤ꯫ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯄꯥꯕꯅ ꯑꯦꯗꯚꯥꯟꯇꯦꯖ ꯐꯪꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯦꯊꯁꯀꯤ ꯁꯣꯔꯠꯀꯠ ꯐꯣꯔꯃꯨꯂꯥ ꯀꯌꯥ ꯊꯨꯅ ꯍꯣꯠꯄ ꯉꯝꯅꯕ ꯇꯥꯛꯏ꯫ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕꯁꯨ ꯀꯣꯏꯁꯟ ꯈꯪꯅ ꯈꯪꯅ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯣꯠꯄ ꯅꯪꯗꯦ꯫ ꯃꯁꯤ ꯅꯪꯅꯕ ꯕ꯭ꯔꯦꯅꯣ-ꯕ꯭ꯔꯦꯟ ꯑꯃꯗꯤ GMIꯅ ꯇꯥꯛꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯇ, ꯑꯦꯛꯖꯥꯝꯗ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ UPSC, MPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝ, IAS, IPS, MCS, MPS ꯑꯃꯗꯤ AIEEE, ꯏꯟꯖꯤꯅꯤꯌꯔꯤꯡ, ꯕꯦꯡꯛ PO ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛꯇꯒꯤ ꯈꯪꯉ ꯆꯠꯈꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯑꯦꯛꯖꯥꯝ ꯊꯥꯕ, ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯤ ꯌꯥꯎꯗꯅ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯤ, ꯀꯤꯕ ꯐꯥꯎꯔꯤꯕꯁꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯆꯠꯅꯔꯤꯕꯁꯤ, ꯃꯁꯤꯗ ꯆꯍꯤ ꯍꯦꯟꯇꯣꯛꯈꯤꯕ, ꯊꯥꯕ ꯅꯪꯗꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯔꯥꯁꯤ ꯄꯥꯕꯗ ꯐꯥꯗ꯭ꯔꯕ, ꯀꯥꯎꯒꯜꯂꯕ ꯇꯥꯔꯕꯗꯤ ꯐꯥꯗ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯂꯥꯏꯇꯔ ꯑꯃꯅ ꯀꯂꯔ ꯁꯦꯗꯤꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯥꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯂꯩ, ꯂꯦꯐ ꯕ꯭ꯔꯦꯟ, ꯔꯥꯏꯠ ꯕ꯭ꯔꯦꯟ ꯍꯥꯏꯗꯅ꯫ ꯂꯦꯐ ꯕ꯭ꯔꯦꯟꯒꯤ ꯃꯦꯃꯣꯔꯤꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ, 5% ꯃꯨꯛꯇꯅꯤ, ꯑꯗꯨꯒ ꯔꯥꯏꯠ ꯕ꯭ꯔꯦꯟꯒꯤꯅ 95%ꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕꯁꯤꯡ, ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈꯨꯠ ꯌꯦꯠꯅ ꯇꯧꯕꯅꯤꯅ ꯂꯦꯐ ꯕ꯭ꯔꯦꯟꯒꯤ ꯑꯄꯤꯛꯄ ꯖꯒꯥꯗ ꯆꯪꯈꯤ, ꯑꯗꯨꯅꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯕꯗ ꯐꯥꯗ꯭ꯔꯤꯕ, ꯀꯥꯎꯔꯤꯕꯁꯤ꯫ ꯑꯄꯤꯛꯄ ꯕ꯭ꯔꯦꯟꯗꯨꯒꯤ ꯁꯔꯨꯛꯇ ꯌꯥꯎꯕ ꯃꯦꯃꯣꯔꯤ ꯀꯥꯔꯗꯇꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔ ꯃꯨꯠꯊꯠꯂ ꯇꯧꯕꯒꯤꯅꯤ꯫ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯁꯔꯨꯛꯇꯨꯁꯨ ꯃꯦꯃꯣꯔꯤꯗꯒꯤ ꯁꯨꯝ ꯁꯨꯝ ꯃꯨꯠꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯦꯃꯣꯔꯤꯒꯤꯁꯨ ꯂꯤꯃꯤꯠ ꯂꯩ꯫ ꯁꯨꯞꯅꯒꯤ 2560 TB ꯍꯥꯏꯕꯗꯤ 2.5 ꯃꯤꯂꯤꯌꯟ GB ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕꯁꯤ 10% ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯏꯠ ꯕ꯭ꯔꯦꯟꯅ ꯀꯂꯔꯤꯡ, ꯃ꯭ꯌꯨꯖꯤꯛ, ꯁꯤꯅꯦꯃꯥ, ꯃꯣꯕꯥꯏꯜꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯌꯥꯝꯅ ꯁ꯭ꯄꯦꯁ ꯂꯩꯕ ꯑꯁꯤꯗ ꯆꯪꯈꯤ, ꯑꯗꯨꯅꯅꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯂꯤꯕ, ꯀꯥꯎꯁꯨ ꯀꯥꯎꯒꯟꯗ꯭ꯔꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯐꯥꯗꯕ,
ꯀꯥꯎꯒꯟꯕ ꯁꯣꯛ ꯇꯥꯔꯤꯛꯁꯤꯡ ꯑꯗꯨ ꯀꯂꯔ ꯁꯦꯗꯤꯡ ꯇꯧꯔꯕꯅꯤꯅ ꯔꯥꯏꯠ ꯕ꯭ꯔꯦꯟꯗ ꯆꯪꯈꯤꯅꯤ ꯑꯃꯗꯤ ꯀꯥꯎꯗꯅ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯈꯪꯂꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ, CBSEꯒꯤ NCERTꯒꯤ ꯂꯥꯏꯔꯤꯛꯇ ꯀꯂꯔ ꯑꯣꯏꯅ ꯑꯁꯦꯡꯕ ꯄꯤꯛꯆꯔ ꯑꯣꯏꯅ ꯄꯩꯁꯥ ꯇꯤꯡꯅ ꯍꯥꯞꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯂꯔ ꯁꯦꯗꯤꯡ ꯇꯧꯕꯗꯁꯨ ꯑꯃꯨꯛ ꯐꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛ ꯑꯃꯗ ꯐꯣꯟ ꯑꯃ ꯃꯥꯡꯗ ꯊꯝꯂꯒ ꯅꯪ ꯅꯁꯥꯅ ꯐꯥꯗꯕ ꯁꯔꯨꯛꯇꯨ ꯄꯥꯔꯒ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯍꯦꯗꯐꯣꯟ ꯑꯃ ꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯅꯊꯟꯇ ꯔꯦꯀꯣꯔꯠꯇꯨ ꯇꯥꯖꯧ꯫ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯇꯧꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯄꯥꯕꯗꯨ ꯕ꯭ꯔꯦꯟꯗ ꯔꯦꯀꯣꯔꯠ ꯇꯧꯗꯦ, ꯑꯗꯨꯅ ꯐꯥꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯝꯗꯅ ꯅꯥꯀꯣꯡꯗ ꯗꯥꯏꯔꯦꯛ ꯊꯥꯖꯤꯜꯂꯕꯅꯤꯅ ꯐꯥꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯂꯣꯠꯇꯨꯅ ꯌꯥꯎꯖꯔꯤꯕ ꯍꯥꯏꯗꯤꯡ ꯄꯣꯇꯦꯟꯁꯤꯌꯦꯜ, ꯍꯤꯗꯟ ꯏꯅꯔꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯍꯜ ꯂꯃꯟꯅ ꯃꯆꯤꯡ ꯄꯥꯜꯂꯨ, ꯅꯊꯧꯅꯥ ꯄꯨꯊꯣꯛꯎ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯤꯑꯣꯏꯕꯅ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ, ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤ ꯍꯤꯗꯟ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯄꯨꯡ ꯑꯃꯗ 157 ꯀꯤꯂꯣꯖꯨꯜ ꯏꯅꯔꯖꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯁꯤ ꯌꯥꯎꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯕ꯭ꯔꯦꯟꯗ ꯍꯩꯅꯗꯕ, ꯐꯥꯅꯤꯡꯗꯕ ꯑꯃꯗꯤ ꯈꯪꯅꯤꯡꯗꯕ ꯄꯣꯛꯍꯜꯂꯤ꯫ ꯏꯅꯔꯖꯤ ꯑꯁꯤ ꯌꯥꯎꯗꯅ ꯁꯨꯝ ꯄꯥꯁꯤꯟꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯦꯟꯗ ꯁꯣꯛꯄ ꯇꯥꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗꯒꯤ ꯏꯅꯔꯖꯤ ꯁꯨꯝ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯒ꯭ꯂꯨꯀꯣꯁ ꯆꯥꯃꯁ ꯑꯃ ꯏꯁꯤꯡꯗ ꯊꯤꯠꯇꯨꯅ ꯊꯛꯀꯗꯕꯅꯤ꯫ ꯒ꯭ꯂꯨꯀꯣꯁ ꯆꯥꯃꯁ ꯑꯃꯅ ꯄꯨꯡ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯏꯅꯔꯖꯤ 157 ꯀꯤꯂꯣꯖꯨꯜ ꯄꯤꯔꯛꯏ꯫ ꯃꯁꯤꯅ ꯃꯥꯡꯈꯤꯕ ꯏꯅꯔꯖꯤꯗꯨ ꯑꯃꯨꯛ ꯃꯦꯟꯈꯠꯄ ꯉꯝꯃꯤ꯫ ꯑꯅꯧꯕ ꯖꯄꯥꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯁꯥꯏꯟꯇꯤꯐꯤꯛ ꯀꯦꯔꯤꯌꯔ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯗꯅ DMIT ꯑꯁꯤ ꯇꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯤ ꯑꯃꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇꯨ ꯀꯔꯝꯕ ꯃꯐꯝꯗꯅ ꯆꯥꯎꯏ, ꯀꯔꯤꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯁꯔꯨꯛꯁꯤꯡꯗ ꯃꯥꯒꯤ ꯄꯥꯔꯠ, ꯖꯒꯥ, ꯀꯥ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯖꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯏꯟꯁ, ꯃꯦꯊꯁ ꯑꯁꯤꯒꯤ ꯁꯔꯨꯛꯁꯤ ꯂꯦꯐ ꯕ꯭ꯔꯦꯟꯒꯤ ꯅꯥꯔꯨꯝ ꯃꯊꯛꯀꯤ ꯖꯒꯥꯗ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯁꯕꯖꯦꯛꯀꯤ ꯀꯥꯗꯨꯅ ꯍꯦꯟꯅ ꯍꯩꯅꯒꯅꯤ꯫ ꯃꯁꯤ ꯌꯦꯡꯉꯒ ꯏꯁꯥꯒꯤ ꯆꯥꯟꯅꯒꯗꯕ ꯁꯕꯖꯦꯛ, ꯍꯩꯅꯒꯗꯕ ꯑꯗꯨ ꯈꯜꯂꯒ ꯑꯦꯝ ꯊꯝꯗꯨꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯄꯥꯝꯖꯕꯗꯨꯗ ꯃꯆꯥꯅ ꯆꯠꯍꯟꯕꯗ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯁꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯁ꯭ꯄꯦꯁꯇꯨꯒ ꯅꯪꯒꯤ ꯑꯦꯝꯗꯨꯒ ꯆꯥꯟꯅꯍꯟꯕ ꯆꯪꯏ꯫ ꯃꯤ ꯑꯌꯥꯝꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯍꯩꯅꯖꯕ ꯐꯥꯎꯔꯤꯕꯁꯤ ꯕ꯭ꯔꯦꯟꯒꯤ ꯖꯒꯥꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯎꯔꯝꯒꯅꯤ꯫ DMIT ꯇꯦꯁ ꯑꯁꯤ ꯃꯤꯔꯝꯗ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯁꯦꯟꯇꯔꯗ ꯂꯩꯔꯕꯅꯤ꯫ ꯆꯠꯂꯒ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯁꯥꯒ ꯆꯥꯟꯅꯒꯗꯕꯗꯨ ꯈꯜꯂꯒ ꯄ꯭ꯂꯥꯟ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯗ ꯍꯥꯏꯒꯗꯣꯔꯤꯕꯁꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯟꯂꯨꯗꯕ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯁꯨ ꯂꯩꯔꯝꯃꯦ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯦꯟ ꯒ꯭ꯔꯣꯠ ꯑꯣꯏꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯀꯌꯥ ꯆꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯗ ꯍꯥꯔ ꯆꯥꯏꯗ꯭ꯔꯕꯗꯤ ꯐꯠꯇꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯅꯕ, ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯍꯦꯟꯒꯠꯅꯅꯕ, ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯗꯔꯀꯥꯔ ꯂꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃꯒꯤ ꯋꯥꯠꯈꯤꯕ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯨꯅ ꯅꯤꯡꯁꯤꯡꯕ, ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯍꯟꯊꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯃꯅ ꯆꯥꯛ ꯆꯥꯕꯗ ꯆꯒꯨꯝ ꯇꯥꯕꯒꯨꯝ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ, ꯈꯜꯂꯤꯕ ꯋꯥꯈꯜꯒꯤꯁꯨ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜ, ꯅꯦꯒꯦꯇꯤꯚ ꯔꯦꯗꯤꯀꯦꯜ ꯍꯥꯏꯗꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯏ꯫ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟꯅꯤ꯫ ꯃꯁꯤꯅ ꯏꯒꯤ ꯏꯆꯦꯜꯗ ꯌꯥꯎꯔꯛꯇꯨꯅ ꯍꯨ ꯑꯣꯜꯍꯜꯂꯤ, ꯕ꯭ꯔꯦꯟ ꯁꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯊꯣꯛꯅꯅꯕ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯒꯗꯕꯅꯤ꯫
ꯈꯨꯗꯝ ꯑꯣꯏꯅ ꯇꯣꯃꯦꯇꯣ, ꯄꯄꯥꯌꯥ, ꯄꯝꯀꯤꯟ, ꯀꯦꯔꯠ, ꯃꯤꯜꯛ, ꯋꯥꯇꯔꯃꯦꯂꯟꯅꯆꯤꯡꯕ ꯆꯥꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯗꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯌꯥꯝꯅ ꯊꯧꯕ ꯃꯊꯧ ꯇꯥꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄ, ꯀꯣꯛ ꯀꯨꯞꯁꯟꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ 6 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕ ꯏꯁꯣꯔꯒꯤ ꯃꯅꯤꯡꯗ ꯂꯨꯈꯝꯗ ꯑꯉꯧꯕ ꯔꯥꯎꯟ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯋꯦꯕ ꯑꯁꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯅꯤ꯫ ꯋꯦꯕ ꯑꯁꯤ ꯕ꯭ꯔꯦꯟꯗꯒꯤ ꯁꯟꯇꯣꯔꯛꯄꯗꯨ ꯇꯨꯄꯤ ꯎꯞꯁꯜꯂꯕꯗꯤ ꯁꯟꯗꯣꯛꯄ ꯉꯝꯂꯔꯣꯏ, ꯄꯥꯔꯥꯗꯨ ꯄꯨꯛꯅꯤꯡ ꯆꯪꯂꯔꯣꯏ, ꯐꯥꯔꯔꯣꯏ, ꯀꯣꯛ ꯉꯥꯎꯔꯛꯀꯅꯤ꯫ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯗꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯅꯣꯂꯦꯖꯇꯤ ꯐꯪꯉꯦ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯈꯛꯇꯅ ꯌꯥꯗꯦ꯫ ꯑꯩꯒꯤ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔ, ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯂꯥꯏꯔꯤꯛꯇꯒꯤ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯀꯣꯏꯕꯗꯒꯤ ꯄꯤꯔꯛꯀꯗꯕ ꯂꯩꯔꯤ꯫ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯤꯛꯇꯅ ꯌꯥꯗꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯐꯥꯎꯕ ꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯕ, ꯄꯥꯝꯖꯕ ꯃꯤꯗꯨꯒꯤ ꯃꯇꯧ ꯇꯝꯕ꯫ ꯑꯅꯤꯁꯨꯕꯗ ꯒ꯭ꯔꯥꯟ ꯄꯦꯔꯦꯟꯠ ꯍꯥꯏꯕꯗꯤ ꯃꯄꯨ ꯃꯕꯣꯛꯀ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯏꯆꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯣꯜ ꯑꯦꯖ ꯍꯣꯝ, ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯠꯇꯨꯅ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄ, ꯃꯈꯣꯏꯗꯒꯤ ꯕꯣꯔ ꯅꯤꯕ, ꯋꯥꯔꯤ ꯁꯥꯅꯕ, ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯑꯉꯥꯡ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯍꯟꯖꯕ꯫ ꯑꯉꯥꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯆꯠꯇꯨꯅ ꯈꯨꯗꯣꯜ ꯇꯝꯕ, ꯕꯥꯔꯗꯦꯗ ꯃꯤꯉꯣꯟꯗꯒꯤ ꯒꯤꯐ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯃꯁꯥꯅ ꯈꯨꯗꯣꯜ ꯄꯤꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯑꯄꯦꯟꯕ ꯐꯥꯎꯍꯟꯕ꯫ ꯃꯔꯤꯁꯨꯕꯗ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯑꯃꯗꯤ ꯊꯕꯛ ꯇꯝꯕꯤꯕ꯫ ꯃꯉꯥꯁꯨꯕꯗ ꯑꯉꯥꯡꯁꯤꯡꯒ ꯁꯥꯎꯅꯕ ꯌꯥꯎꯔꯛꯂꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ, ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯆꯨꯝꯊꯣꯛꯄꯤꯕ ꯑꯃꯗꯤ ꯑꯔꯥꯟꯕꯗꯨ ꯃꯈꯣꯏꯗ ꯈꯪꯍꯟꯕ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯈꯟꯗꯨꯅ ꯄꯨꯊꯣꯔꯛꯑꯕ ꯇꯦꯛꯅꯤꯛ, ꯃꯦꯊꯗ ꯀꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯄꯥꯔꯤꯕ ꯃꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯦꯟꯕ ꯇꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯇꯤꯡꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕ ꯇꯦꯛꯅꯤꯛ, ꯃꯦꯊꯗꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯗꯒꯦ? ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯆꯣꯡꯊꯥꯝ ꯔꯟꯖꯤꯠ ꯃꯩꯇꯩꯗꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯥꯎꯗꯝ꯫ ꯊꯧꯔꯝ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫